lao khaba. Kami ngasi Sangaiprou apunba nupi nung na ngasi ako apunba kitulaway na law na nabagi sinjari ba siya ako khul ngai ba isa sinja ako khulai thadok piro na ako hata ama matang pire ba ko pi ba siya ako yaroi na aduki apunba kitulaw na ba ko na law ako sinjari ba siya aduna ako khul ngakpa isa sin nga ngasi Manipur sida moi leiramdragadi ako nahana ako lugup tan ba daw na ko loi si hadi manga ni mai tai habde aduga akoigi maitai haiba group se sida atamna na yemjale kuki gi administration talak paja sigi kaino je akoi piba yaroi ba piba yaroi akoigi dabi je hafta ama matam tharji gi manung sida akoigi moigi kuki gi dabi ja si handok piba yaroi ba ko adu piba yaroi aduga athuba matamda akoigi sarkar ja sembiyo ba hafta ama matam lai sida akoi sarkar sembiyo pia tambaje akoi yamna wai yaning de aduna akoi gi huji akoi na mihut se akoi moi ji mihut ne na ba thagat mihut ne na thagat khaba matung sida biren na pham thadokre thadokki dadi moi gi bahut akoi gi mihut ne na thagat khiba mi je ama sinbiraga akoi sarkar je semba kai tawbage haba sembiyo ba akoi yam ware haba akoi lanje yam ware haba akoi sida wari ba mayam ji khara khatani jingbong jingna da wari ba mayam ji moina nungai na yai phana kunungda moi hom lenda lei ba mayam ji da di awaba do khangde moi thengna de adubo khoi chalu ba khoi na di thengna jai ba aduduna akoi wari ba ja si ji kongna da bugina ta atuba matam da lan loi san ba ju pa me akoi yamna wari aduna khulai lo khatpa yaroi chajing da gi ijagi da ma ko leiri akoi isagi da ma ko leiri khulai lo khatpa song ya khulai lo khatpa yaroi